Arubi hꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯑꯉꯥꯡꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯚꯤꯛꯇꯔ ꯑꯃꯨꯛꯀꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯑꯍꯣꯏ ꯇꯧꯖꯔꯤꯕ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯥꯔꯁꯦ ꯑꯔꯨꯕꯤꯅ ꯑꯩ ꯀꯣꯟꯅ ꯆꯥꯒꯦ ꯚꯤꯛꯇꯔ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯉꯤ ꯑꯗꯨꯒ ꯌꯥꯎꯔꯤ ꯀꯣꯟꯅ ꯆꯥꯕ ꯑꯩꯒ ꯄꯨꯟꯅ ꯆꯥꯗꯧꯕ ꯑꯁꯨꯝꯅ ꯚꯤꯛꯇꯔꯅ ꯅꯝꯗꯅ ꯑꯔꯨꯕꯤꯗꯨ ꯃꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯄꯨꯡꯖꯥ ꯈꯔ ꯍꯧꯈꯤꯗꯨꯅ ꯊꯔꯣꯁꯨ ꯍꯜꯂꯛꯂꯤ ꯔꯤꯌꯥꯅꯥꯁꯨ ꯃꯁꯥꯗꯨ ꯈꯔ ꯐꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯆꯥ ꯅꯥꯕ ꯐꯔꯝꯂꯦꯗꯅ ꯔꯤꯌꯥꯅꯥꯅ ꯑꯩꯁꯦ ꯅꯥꯖꯔꯣꯏꯗꯧꯅꯦ ꯏꯃꯥ ꯑꯔꯨꯕꯤꯅ ꯅꯥꯍꯜꯂꯤꯅꯦ ꯑꯦ ꯑꯩꯅ ꯅꯪꯗꯤ ꯀꯩꯒꯤ ꯂꯥꯛꯇꯦ ꯇꯥꯃꯣꯅ ꯂꯥꯛꯀꯅꯨ ꯍꯥꯏꯅꯦ ꯑꯣ ꯚꯤꯛꯇꯔꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯪ ꯊꯤ ꯆꯥꯎ ꯍꯥꯏꯔꯁꯨ ꯅꯪ ꯑꯗꯨꯝ ꯆꯥ ꯇꯥꯔꯦ ꯑꯔꯨꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯍꯟꯗꯛꯇꯤ ꯊꯔꯣꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯔꯨꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯁꯈꯤꯅ ꯑꯔꯨꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯧꯗꯣ ꯂꯧꯕꯤꯔꯣꯆꯣꯅꯦ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯉꯨꯅꯦ ꯊꯥꯅꯤꯜꯅ ꯏꯃꯥ ꯃꯥ ꯂꯥꯛꯑ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏ ꯍꯥꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯨꯗꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯥꯛꯎ ꯌꯥꯗ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯦ ꯍꯦ ꯅꯪꯁꯨ ꯅꯆꯟꯅꯨꯄꯤ ꯂꯩꯔꯤꯕꯅꯤ ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯁꯨꯅꯤꯡꯗꯕ ꯀꯠꯇ ꯂꯥꯏꯗꯧꯅ ꯇꯧꯕ ꯅꯨꯄꯥꯗ ꯊꯣꯛꯎꯔꯕꯗꯤ ꯅꯆꯟꯅꯨꯄꯤꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯊꯥꯅꯤꯜꯅ ꯏꯃꯥ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯗꯨꯅꯦ ꯁꯈꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯍꯥꯏ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯍꯛꯇꯛꯁꯤꯗ ꯃꯤꯃꯥꯡ ꯐꯝꯂꯕꯅꯤ ꯏꯃꯧꯗꯣ ꯂꯥꯟꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩꯁꯨ ꯌꯥꯝ ꯄꯪꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝꯗꯨꯗ ꯏꯃꯧꯗꯣ ꯑꯩꯅꯁꯨ ꯀꯌꯥꯗꯣ ꯑꯣꯠꯄꯤꯈꯤꯕ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯊꯥꯅꯤꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯈꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯆꯥꯕꯨ ꯆꯩꯗꯨꯅ ꯅꯥꯀꯟ ꯑꯃꯗꯅ ꯑꯔꯨꯕꯤꯒ ꯚꯤꯛꯇꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯏ ꯑꯔꯨꯕꯤꯁꯨ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥꯅꯤ ꯍꯪꯂꯤꯕ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯋꯥꯍꯩꯅ ꯐꯣꯡꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯇꯧꯅꯗꯤ ꯊꯃꯣꯏꯗ ꯀꯤꯁꯤ ꯑꯃ ꯀꯤꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯚꯤꯛꯇꯔ ꯁꯛꯍꯦꯟꯕꯤꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯅꯣꯡꯃꯇ ꯑꯔꯨꯕꯤꯒ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯕ ꯃꯦꯁꯦꯖ ꯊꯥꯅꯍꯧꯗ꯭ꯔꯗꯤ ꯑꯉꯥꯎꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯪꯖꯩ ꯃꯊꯟꯇ ꯃꯥꯅ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤ ꯁꯛꯍꯦꯟꯕꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯃꯥ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯑꯔꯨꯕꯤꯒ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯅꯍꯧꯗ꯭ꯔꯕꯗ ꯀꯛꯉꯥꯎꯅꯔꯤꯕ ꯃꯁꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯨꯍꯠꯄꯤꯔꯕ ꯃꯄꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯔꯛꯄꯤ ꯑꯔꯨꯕꯤꯒꯤ ꯂꯥꯏꯕꯛꯇ ꯍꯟꯖꯤꯟ ꯑꯣꯠꯄꯤꯔꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯉꯁꯤꯁꯦ ꯚꯤꯛꯇꯔ ꯑꯔꯨꯕꯤꯕꯨ ꯀꯣꯏꯕ ꯄꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯗꯨ ꯃꯥꯒꯤ ꯆꯤꯡꯕꯥꯟꯗꯨꯅ ꯐꯣꯡꯂꯒꯦ ꯈꯟꯗꯨꯅ ꯑꯔꯨꯕꯤꯗ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤ ꯁꯣꯝꯗꯁꯨ ꯑꯔꯨꯕꯤꯁꯨ ꯚꯤꯛꯇꯔꯒꯤ ꯃꯄꯥꯎꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯔꯨꯕꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯚꯤꯛꯇꯔꯗꯨ ꯑꯔꯨꯕꯤꯁꯨ ꯇꯥꯅꯤꯡꯅ ꯉꯥꯏꯔꯤꯕ ꯚꯤꯛꯇꯔꯒꯤ ꯃꯄꯥꯎꯅꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯦ ꯚꯤꯛꯇꯔꯅ ꯁꯣꯅꯣ ꯑꯔꯨꯕꯤ ꯅꯣꯛꯂꯒ ꯍꯥꯄꯨ ꯚꯤꯛꯇꯔꯅ ꯑꯣ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯃꯦꯍꯦ ꯚꯤꯛꯇꯔꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯀꯥꯏꯗ ꯂꯩꯌꯦ ꯀꯣꯏꯐꯝ ꯑꯣ ꯈꯛꯇ ꯍꯣꯔꯦꯟ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯐꯤ ꯈꯔ ꯁꯨꯔꯨꯈꯤꯒꯦ ꯁꯨꯖꯧꯔꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝ ꯂꯩ ꯃꯥꯅ ꯀꯣꯏꯔꯤꯁꯤ ꯑꯗꯨꯕꯨ
ꯕꯤꯛꯇꯔꯒꯨꯝꯅ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥꯗꯤ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯕꯤꯛꯇꯔꯗ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯕꯤꯛꯇꯔꯁꯨ ꯍꯥꯟꯅꯒꯤ ꯕꯤꯛꯇꯔ ꯑꯣꯏꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯊꯥꯕ ꯃꯦꯁꯦꯖ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯀꯣꯜꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯅꯤ ꯁꯛꯍꯦꯟꯕꯤꯅ ꯃꯊꯥ ꯁꯥꯔꯤꯕꯁꯨ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯈꯠꯂꯒ ꯕꯤꯛꯇꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯕꯤꯛꯇꯔꯁꯨ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯊꯕꯛꯁꯨ ꯈꯔ ꯀꯣꯝꯃꯤ꯫ ꯑꯗꯨꯅ ꯑꯔꯨꯕꯤꯒ ꯎꯅꯕ ꯆꯠꯂꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯑꯔꯨꯕꯤꯗ ꯇꯝꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯕꯤꯛꯇꯔꯗꯤ ꯑꯔꯨꯕꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯠꯀ ꯈꯪꯇꯦꯛ ꯇꯦꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯁꯨ ꯐꯣꯟꯗꯣ ꯄꯥꯏꯁꯤꯔ ꯄꯥꯏꯒꯨꯝꯁꯤꯔ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯁꯀꯣꯜ ꯇꯥꯈ꯭ꯔꯦ꯫ ꯕꯤꯛꯇꯔꯅ ꯋꯥꯍꯦꯛ ꯁꯪꯉꯤꯗ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯤ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯏ꯫ ꯕꯤꯛꯇꯔ ꯐꯣꯟꯗꯣ ꯌꯥꯝ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯁꯛꯍꯦꯟꯕꯤꯅ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯐꯣꯟ ꯀꯜꯁꯦ ꯄꯥꯏꯅꯤꯒ ꯈꯪꯗ꯭ꯔꯤꯅꯦꯀꯣ? ꯀꯔꯤ ꯂꯩꯔꯦ ꯁꯛꯍꯦꯟꯕꯤ? ꯑꯣ, ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯌꯥꯝ ꯊꯥꯖꯗꯅ ꯑꯀꯛꯅꯕ ꯅꯨꯃꯤꯠꯀ ꯈꯜꯂꯒ ꯇꯧꯔꯛꯄꯗꯨꯗ ꯍꯪꯕꯅꯦ꯫ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯦ꯫ ꯑꯩ ꯐꯔꯛ ꯇꯥꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯕꯅꯣ? ꯌꯥꯔꯣꯏ, ꯉꯁꯤ ꯎꯅꯁꯦ꯫ ꯑꯩ ꯊꯕꯛ ꯂꯩꯌꯦ꯫ ꯁꯛꯍꯦꯟꯕꯤ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪ ꯍꯟꯗꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯕꯤꯛꯇꯔꯅ ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯅ꯫ ꯕꯤꯛꯇꯔꯅ ꯑꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯟꯈꯤꯕꯗ꯫ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕꯗꯣ ꯑꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯊꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕꯗꯨꯗꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ꯫ ꯑꯩꯕꯨ ꯋꯥꯔꯧꯔꯦ? ꯋꯥꯔꯧꯏ ꯋꯥꯔꯧꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯔꯣ꯫ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯔꯖꯩ꯫ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕ ꯃꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯑꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ, ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔ ꯐꯥꯎꯕꯗꯤ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯁꯨ ꯑꯩꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯉꯥꯛꯂꯣꯗꯅ꯫ ꯑꯗꯨꯒꯤ ꯋꯥꯗꯨꯁꯨ ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯋꯥ ꯑꯅꯤ ꯊꯣꯛꯅ ꯉꯥꯡꯂꯤꯅꯣ? ꯍꯟꯗꯛꯇꯤ ꯕꯤꯛꯇꯔ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯂꯦꯞꯄꯣ꯫ ꯑꯩ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗ ꯌꯥꯝ ꯅꯣꯟꯖꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯅꯁꯥꯗ ꯄꯛꯂꯤꯕ ꯅꯥꯄꯟꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯈꯣ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩ, ꯊꯝꯃꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯠ ꯀꯛꯈꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯜꯂꯣ? 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 ꯐꯩ, ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈꯤꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯛꯇꯔ ꯑꯔꯨꯕꯤꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯎꯅꯔꯤ꯫ ꯕꯤꯛꯇꯔꯗ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯇꯥꯃꯣ, ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕꯩꯅꯣ? ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯥ? ꯈꯪꯅꯤꯡꯉꯦ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ꯫ ꯑꯁ ꯇꯜꯂꯦꯍꯦ꯫ ꯕꯤꯛꯇꯔ ꯍꯥꯏꯔꯞ ꯅꯣꯛꯂꯒ ꯅꯪꯕꯨ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯀꯣꯏꯗꯗꯥꯏꯅꯦ, ꯉꯁꯤꯅ ꯀꯩꯗꯧꯔꯕ? ꯑꯔꯨꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ꯫ ꯕꯤꯛꯇꯔ ꯑꯔꯨꯕꯤꯕꯨ ꯇꯞꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯑꯔꯨꯕꯤꯅ ꯀꯩ ꯍꯥꯏꯒꯦ? ꯑꯩꯅ ꯅꯪ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯣꯡꯒꯦ ꯈꯟꯅ ꯐꯣꯡꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯃꯇꯪ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯔꯨ, ꯅꯪꯁꯦ ꯑꯩꯁꯦ ꯀꯩꯗꯧꯔꯕ? ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣ꯫ ꯑꯁꯦꯡꯕꯒꯤꯅꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣ꯫ ꯑꯩꯁꯦ ꯃꯧꯅꯦꯁꯦ ꯈꯪꯍꯧꯔꯕ? ꯅꯨꯡꯁꯤꯕꯗ ꯃꯧ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯀꯗ꯭ꯔꯣ?
Nungshi ba haibasitine nungshi bani. Nangde aibu nungshi dabrane. Tamo, aina nangba nungshi. Nungshi haidana puna chatminabasu yaroidabanina nushirasu nushidi. Victor na aisu loina khangi. Nang hauzik wa loina dri haiba. Adubu thamoy asinadi nang daba sum sondana lairi. Wakan sinasu nang bo sum khanduna ta lairi. Nang na lauki batarabadi ai tasengna angaw ba haibado oirani. Arubina nate tamo adum na haigano. Aidi khongun da tarabi lairangni. Aina karam na tamo ki loina bi oigani. Ai tamo we am nungshi. Handakti arubi mapi ira chena makha tarai. Aina tamo bu nushirabasu chanabi gi panamana ibani gi marakta khari basambalasina ining tam ichinsina nungshi haijabasu ngamdre. Ai bu nungshi bigano. Tamo gi oibada matik chabi laibak fabi adugi laibak baba oiduna nungaina palo. Ai bu nungshi bigano. Victor arubi gi Maithong bu nushina yenglaga hairai. Laikhauta laisa tamli bi lairang dusu lahi baktaba lainam jendraba kaya mayauribani. Mapandongda laisa tambi lairang ni haina. Mina ude khangde pungai haibani. Thangai sengna laikhauta gi kenduna khongunda tarabi nangse. Ikhosina lokhalaga aigi punsigi oijagi. Nangdana yabiyo pumnamak mayoknaba ngamniye. Arubi Victor gi wahai singdu taraga tapna. Tamo ai simigi oikrabani. Nangbu ngawruba. Victor na nang hauzi makidi midugi manakta leiba natedana. Arubina oi ai mafamduda amu hanjilarai. Adubu pakhang nang namma waibu laurabadi mina thina ngangnaniye. Aidi tamo bu nungsibanina tamo gi iza sokadaba thabam ta tawningdiye. Victor na ai nupane mina aigi awaba ugadaba nade. Ai kanamtagi chiral taroi. Aigi ima amadi ichantombinasu nangbuta sonjabane. Makhoidagi aina amuk hena nangbu nushibane. Nangdana yare haraga loire. Makhoi ani wari ngahak sanari ngai matamsu sum thengjilaktuna amuk mayumda hanaragli. Numidugi numidangdu arubi sungtumtumdre wakhalna namhatkiduna asomgi nupa mayumgi mina karibu amuk hairamgadabano. Mana thangliba khongthang asi kadomdano asi khallingaida. Adubu nupa haisiri nupani pumnamak oiduna Victor na mabu senabati aduki matik senadribani. Aduna chakchaba fauda golda line thamlaga arubi bu cheksuna senazaribani. Makhoi ani gi marisi Victor gi imungna suloina yari.